Athuba matamda Manipurdagi Assam Rifles louthokkhibana leibak asi mara tapna panba ngamgani Manipur gi miyamna Assam Rifles singbu thajaba ngamde makhoi leiriba makhai chahi halaklaba lan asi loisinba ngamloi maramasina AR Singh Bharat lengakna loksin biro haina lamfel supermarket coordinating committee ki convener ningthaujam thaibe mana phongdorakli wafumasi ngasi poirei leimarol meirapaibi apunba Manipur gi makhada leiriba lamfel supermarket Coordinating Committee na poirei leimarol meirapaibi apunba Manipurna Manipurdagi AR louthok'u haina sangsiliba khongjanggi saruk ama oina pangthokiba wakat mifam amada phongdokhibane maangna makha taraduna kuki MLA taragi mathakta ngasi fauba kadisu tawba ngamdana leiriba asina Bharat lengak asi michang mikhai nai haibadu mayek sengna takpane amade ekoibu ngakpi senbina ba thajilakliba Central Force sing asina ifong fongna kuki militant singda michang sangduna leire haina su phongdokhi Khangdana leidaba kaya amasu mama mapa oibasingna ngawduna leibani masing asigi Bharat ki lengak amadi India government amadi state sarkarna amaga isinaduna makhoi masen hunaduna magi party hunaduna leiri masi tasengna hairabada Bharat sarkarna ekhoida thajin birakliba AR se Assam Rifle Force asina ekhoida micham ni khai naina chaungna ihong phongna miyangi mimangda minambaga makhoina nakallamatagi oiba miyeng amada michang changli Kudam moina hairabada Assam Rifle na Tolbung Banglada gi militant singi hek kem manakta Assam Rifle gari khamjalaga maitai ekhoida nongoi kapsin bache ekhoi imit uhowe masigi praman masi ekhoina matamda press meet tawjagrabani ado mangasigi Bharat sarkar na ekhoi churi ba mayhum se Assam Rifle dani churi ba mayhum je Assam Rifle na loksin biko khamdok biko Bharat sarkar na pubi gro athuba matamda Assam Rifle se lokthok pidriba makhai ekhoi leibak ta lan lesin ba ngamloi ekoi lan pamde santi pami yamna thuna lan santi lehen ge hairagadi Bharat lengakna Assam Rifle se athuba matamda lokthok piko haiba wafam se tam